अहानबदा मरोइबा पाव मणिपुर याउन नॉर्थ ईस्ट की लालहौबा सिंह लिसिंग अनि कुनमापन फावदा लोइसिलगनि हाइना ऑफिशियल अमना फोंदोरगे माओइस्ट लाक्सनबा सिजनबा खुलाई सिंह नॉर्थ ईस्ट दा पुसिनबा हौख्रे चीफ मिनिस्टर की वफम द जेएफटी की पाखुम चीफ मिनिस्टर की वखलोन लाली सेंसस की मांग दे एनआरसी तौगदबन है रतन कुमार फोंदोख्रे वायल कति पाउसे की असिस्टेंट एडिटर रॉबिन्सन वाहेंग बम याउन पाउमी तरानी थोइदा मीडिया फेलोशिप खुसनख्रे मियोट मिनेगी मैउता मैरागी खोंसा जत्ख्रे मयंगबम सोमोरजित फूखिबगी थवंग लुप कयाना कंडेम तौनरकले माहिरोय लुप सिंह सोमोरजित सथरखिब थवंग यानिंगदब फोंदोर इंडो बर्मा सुनुरोड थिंगजनफ्रे मणिपुर यूनिवर्सिटी KCPMC प्रोग्रेसिव ना मतम कक्तना अथिंग थमख्रे अंगांग ओहेनबा ngamdabagi maru oiba maram noiba amasung lumba henbana ni hai Verzata miyoy ama laikidre Iran lan lep nabagi matangda anobo wafam kya Amerika da pukhalakre amadi AAP ki MP yaukibadage Rajya Sabha da BJP ki MP chamga tarahundoi sure Kumzari Wahong Radio na pizaba evening newspaper update mijeng tabiriba amadi tabiriba singbo asparani laishum na taram no sari maroiba pausing sando na pizari Laibas dagi left wing extremism mapung phana muthanabagi pandam phanglaba matungda central government na Manipur yauna awang nompok lamdamda lalhobagi irang namthanaraba akhanaba thorang lawkhalagani haina official singna phongdokre left wing extremism na sohalaba mafam singda mathau doramba security personnel pumnamo Manipur Assam Arunachal Pradesh amadi Nagaland da thajilakpaga loinana kumjale sing ani kunmapan phawbada lalhobagi ihau pumnamak mapung phana laksinaba honagani haire April kunmapan da pangthokadoriba West Bengal gi ani shuba tangki mikhal amasung July dagi August phawba pangthokadoriba Amarnath Jatra loiraba matungda Central Armed Police Force CAPF ki personnel sing nauna mafam hongdo hongjin tawbaga loinana awang nompoki mafam kya maramda mathau tahonana ba thorang tawri sahi asigi tangkhai salakpada CAPF ke Cobra Commando Battalion 4 Resolute Action na jingba Guerrilla Warfare gi training ningthina fanglaba unit sing awang nompok lamtamda mathau tawhalagani lalhoba namthananabagi matangda center na akhanaba mijeng thamliba Manipur da mine protected vehicle sing thunglabaga loinana khudong thiningai oiba mafam singda sisinaba hore haina official singna phongdokpa laikre Awano poklam damda active hoina mathau toriba lalholop tara tarukki manungda Manipur gi nipan Assam gi ahum Meghalaya gi ani Tripura gi ani Nagaland gi ama yauri government ki data matung ina hokhiba chahi tara gi matungda lalhobaga mari leinaba thodok thokpui sang hantharakle kumjali sing ani tara mari da lalhobaga mari leinaba thodok chanipan kunmari thokhibaga loinana extremist Nising mga chamapan kuntra mari phaki masigi mathakta lalhoba chamaga marifu mathoi hatkibaga loinana chani tarani thoi siki kumjale sing ani kunmari dadi lalhobaga mari leinaba thodok chani mawbudra ga mari khak thoki haiba sehi asida miyo kuntra mathoi hatkibaga loinana chonga humbudra mathoi phaki amasung micham kuntra siki haire masak maming takthokning daba officer amagi matung ina awang nompok lamdamda khwadigi khudong thiningai oire haina lawriba Manipur da ihan hana security forcing deploy tawnana bathorang lokhatle haire kumjali sing ani kunmapan phawgi manungda awang nompok ki lalholo pumnabak laksanana bagi matangda lenga ki awang bathaki mifam ama
पांगथोक्तुना खना नैनाख्रे पांडम असि फंगनबगिदमक लेफ्ट विंग एक्सट्रीमिज्म के चैथेम फंगनब स्टेटसिंगदा सिजनरंबा माइन प्रोटेक्टेड वेहिकल पुमनमक अथुब मतमदा अवांग नोंपोकी स्टेटसिंगदा पुसिलकलगनी लाइट वेहिकल बुलेट प्रूफ खरदी मणिपुर की उखरुल डिस्ट्रिक्ट थुंखिबगा लोइनना सिजनबा हौख्रे चीफ मिनिस्टर युमनाम खेमसाना हंदक सेंसस लोइरबा मतुंगदा नेशनल रजिस्टर ऑफ सिटीजन NRC अपडेट तौगदबनी हाइना फोंदोखिबा वाफम अदो मियाम बुलाना लमसिंग बनी हाइना कैंपेन फॉर जस्ट एंड फेयर डिलिमिटेशन JFD ना फोंदोख्रे मिकोक थिबी थबक पाइखतिङैदे NRC हाना अपडेट तौगदबनी हाइना लुफ असना अमुका हना ताक्सिलकले वांखैदा लैबा JFD की ऑफिस दा पांगथोखिबा पाउगी मिफम अमदा लुफ असिगे ऑर्गेनाइजेशन सेक्रेटरी लोंगजम रतन कुमार ना हाई सेंसस अमसुंग NRC हाइबसी पांडम खेनबा तोंगान तोंगानबा थौरांगने सेंसस हाइबसिदा लेबाक असिदा लैबा मफम पुमनमक्ता मसिंग थीगदौरिबनी लेबाक की सिटीजन ओइबा नत्रगा ओइदबा थीदना मिपुम खुदिमक मसिंग थीबदा यावगनी थवोंग असिगा मानदबा मओंग NRC ना लीगेसी डाटा अमदि सिटीजनशिप एक्ट 1955 की मखादा वैलिड डॉक्यूमेंट सिंग अमदि लेगेसी डाटा दा युफम ओइरगा इंडिया की सिटीजन मसक खंगदोकदौरिबनी NRC अमसुंग सेंसस हकथेंगना मरी लेनाहन बचुमदे हाइना पल्लदुना महाकना हाई चीफ मिनिस्टर ना हंदक सेंसस लोरबा मतुंगदे NRC तौगनी हना फोंदोखिबदुना मियामदा सममनबा पोखहल्लगनी JFD की पांडमदी कुमजा लिसिंग अनि कुंतरेतगी हौरबा याय हाइना थाजनरिबा मिकोक थिबी थबक पाइखत्रिङैदा NRC अपडेट तौबा हाइबसिनी मणिपुरदा हौजिक ओइरिबा तंगदु लैतादबा फिबम असिना मरम ओइरगा मिकोक थिबी थबक पाइखत्पदा खुदोंग सादबा क्यामरो मायोकनरगनी हौजिक ओइरिबा फिबम असिदा मिकोक थिबी थबक पाइखत्पा तारबदी अचुम्बा मसिंग फंगबा ngamloi इलीगल इमिग्रेंट सिंगना मरम ओइरगा मणिपुर की वाथोप असि थोहलक्पा मरमना NRC अपडेट तौदुना मिटोप हाना मसक खंगदोननबा होनगनी हाइखे सिविल सोसाइटीज कंगलै पाकना सिदुना ngarang numidang इंडियन आर्मी सिंगना लमदम असिदा चथरिबा मियोट मिनेगी थबक खुदक लेपो सेंट्रल फोर्सिंग हनख्रो हाइबा खोलाव लोइनना मफम क्यादा मैरागी खोंसत चतख्रे खोंसत असी अवांग लै किंथबी पोसंगबम खुलेन मोइरांगी मैरा पाइबी सिंह इमा इबेल सिंह अमदी लांगोल गेम विलेज दा लांजेना दुना लैरिबा नुपी क्याना सरुक याखी लांजिंग अचौबा सियापेपना मिहाथिना हाटखिबगी मायोक्ता चही खुदिंगी ओइना नुमित असी निंगसिंगदुना थौरम पांगथोकलगा लाखिबने थौरम असिगी सरुक अमा ओइना था असिगी कुंतरुक्ता मैरागी खोंसत चतुना सेंट्रल फोर्सिंग मणिपुर चथरिबा मियोट मिनै सिंह असी मखा चथा हंदनबा मरमदा हनख्रो हाइबा खोलाव सिंह लाउखी चोंगलाउबी थौदोक अमदि इम्फाल उखुल लंबीदे एम्बुस तौदुना तांखोल मिचम अनि हाटखिबगी थौदोक यानिंगदे हाइबा खोलाव कयासु लाउखी मणिपुर इनोवेटिव यूथ ऑर्गेनाइजेशन दिल्ली नसु इंडियन आर्मी सिंह मियोट मिनैदा लैखिद्रबा सिंह अमसुंग हंदक तमिहाथिना हातो पिख्रबा सिंगी मफमदा मैरा कटखी कोकोमीना सिंधुना हंदक स्टेट असिगी तोआन तोआन बा मफमदगी लाकपा मियामना वाहंग तरुक याव चेरोन पिसिनबगी खोंजंगदा देसामगी हानगी प्रेसिडेंट मयेंगबम सोमोरजितबु हातनबा होनरंबदा सेनबा सिंह पुथोकननबा डिमांड तौरदुना इंडो बर्मा सुगुनु रोड ngasi ayu anganbadagi hawna youth of panghal tabigi thawmi singna thingsinkhre hawkiba ahing nongyai lambi tingbagi khongjang asi makoina taliba demand asi phangdriba phawba sathagani hiram asigi matangda manipur lengana karigi tuminna laisilibano haina so hangle mayengbam somorjit maike adomgi yamna tangba mahairoi lusingba amani handaki kukiga maitaiga gi marakta thokiba lan aduda mahaki mayambasu hatok pikhrabani मशीन मनाव खक्तंग पोकपा महाकना मयुमगी अवानुंगाई पुमनमक तुंगोइनना थमलगा इम्फाल की मफम अमदा असानबा युम वाइदुना अहल लमनसिंगी मतुंग इना मियामगी थौगल तौरगा लाखिबने महाकना कनादा करी लालमी हाइबा पुथोकदबने मांगोंदा खुद थारमलिबसिंग अदो मसाना खंगना लाले हाइना सेंगदोकदबने मदु हेक नत्रिबा मखैदी
मखोइगी मथक्तसु मित्यंग संगनी सोमोरजित कुंबा मियामगी खंजब लुसिंगबा अमा अखोई पुमनमकना ngaktuna thamgani habasi miyamna khangbiu haiki Amaromda Kokomina Sinduna April Kunmanga da Satkiba Miyamgi rally da Saru Yakiba Desamgi Hanagi President Mayangbam Somorjit Luangda Miyoi Kharna Ima Kaitel da Sathakiba Thawong Ado Lup Kayana Condemn Taunaragle Coalition for Indigenous Rights Campaign Sirkagi Secretary General Laisangthem Lamyanba Maite da Thadorokpa Cherol Amana Hai Kunaigi da Makta Kathokpa Amagaloina na Mathok Tawduna Lakpa Miyoi Amada Sathakiba Thawong Adu Condemn Tawfam Thoi Kumjale Sing Ani Kulhumdogi Me Ahumdagi Haurakiba Irang Asida Somorjit ki Mayamba su Thawaina Pontha Pikhrabani Luruba Tanfam Asida Sirkana Somorjit ki Damak Lebli Amaromda Milan gi Publicity Secretary Soibam Arun Maiteina Thadorokpa Cherol Amadasu Imphal Mayol Maktada Mama Sabi Kharaga Leibak Sigi Irang Thoanana Basiliba Social Media Paiba Kharaga Manaraga Mayangbam Somorjita Atamna Kuthara Kiba Amadi Kokomigi Mingsa Tibe Abathawong Sathara Kiba da Senaba Singh Numit Humnigi Manungda Sengdora Kadabani Hairi Wakalon Manaba Apunba Manipur Kanglei Paknasu Somorjitpo Miyoi Kharna Tamtina Purakibagi Thawong Condemn Tawrakle Amaromda Desamgi Hanagi President Mayangbam Somorjitpo Miyoi Kharna Mob Sagalaga Khut Tharakibagi Thawong Ado Yaningdaba Phongdokladuna Khuraki ina Lai Saba Miyoi Singh Masak Khangdoklaga Maru Phangna Manghalase Haina MSUgi Information and Publicity Secretary Sardo Rengnier Komna Thadorokpa Cherol Amana Phongdorakle Cherol Asina Hai Yellow Missing Muthana Bohonariba Yeknaba Singi Khunekta Sagai gi Maital Asiba Kharana Kokomigi Mayukta Satharakliba Mathong Huktaba Thawong Sing Asida Mai Leraga Sengadaba Nate Manipur gi ngamkhai amadi apunba saktamda singnarakpa khudingmak yeknaba amagum sapsana mayok nagani haire Amaromda apunba irei paki mahairoi sinpangluk ki Assistant Publicity Secretary Singsubam Abinasna Thadorokpa Cherol amadasu Desamgi President Oiramba Mayangbam Somorjita Khut Tharakiba Miyoi Singh Leibak Miyam Mangda Masana Khangna Lale Haina Sengdorakadabani Kokomina Sinba Rally Adu Thugaina na ba atamna na honarakiba yaningde haire Wayal Kati Pause ki Assistant Editor Oina Thabak Toriba Robinson Wahengbam Yaungna Tungan ba Media House ki Khangalaba Paumi Tarani Thoida Media Fellowship on Climate Change Reporting Kusina Kre Directorate of Environment and Climate Change na chahi khudingi piduna lakpa fellowship asigi makhatara poina tere suba media fellowship pibagi thauram ngasi Mantripukri da laiba Minister Secretary da pangthokre Manipulenga ki Deputy Chief Minister Losi Dikhonasip guest oiduna pangthoki ba thauramda Directorate of Environment and Climate Change ki official sing amadi senior journalist ki haso saru yakhi Fellowship asibu phanglaba pawmising asina climate change na ekoi miwebda piriba saitheng asigi matangda sahi amada taragani thoi pigadabani fellowship asida sel oina lupa lising yangkhai amadi citation yauri ningsing beabadi fellowship phanglaklaba Wayal Kati Pause ki Assistant Editor Robinson Wahengbam asi mamangdasu ahum suba media fellowship on climate change reporting phangkhre Mahak Wayal Kati Pause khakta natana Tungan ba international amadi national ki media house kya da contribute tawduna I pawgi lamda thawai yauna honariba pawmi amasuni Senza Thumjana Maramoraga Kudong Tiningai Oiraba Manipur University Amot Pasing Lauthokpa Loidriba Phawba Matam Kaktana University Asi Athingba Thamle Haina Lonia Dehana Lauthokraba KCP MC Progressive Ki Information and Publicity Secretary Mahai Khomba Maite Nathadorokpa Cherol Amana Haire Cherol Asina University Asigi Masak Naiba Thaumi Kharada
senja thumjagi maral siraduna numit nini phawgi manungda pau phawraknanaba matam piduna MU campus ta red zone lauthokpa naikre sel zabada senaba miyoi singna masagi maral sengdok sananabagi tanja pibada lalholup amagi ming sisinaduna masanga thok sananaba thorang lokhalakli adubu lalholup asiga pau phawnaduna hangnarubadadi thawong asi lalholup aduga mari leinade haiba mayek sengna khangle MU gi makok thongbo official singna lalholup amagi marumda senja thumjagi thawong kaya marum leptana satharakli masina maram oiraga official sing adu mafam matam thidana masaga chunaba cherak piragani haina akanba wafam thamlakli sel saba singi mathakta kanba thabak lokhatpagi saru ama oina ngarang ahing MU campus manungda bom ama pokhai hanki MU gi amot pasing sengdokpa loidriba phawwa matam kaktana university asigi mathakta athingba thamle athingba si MU ngakliba security guard singnasu ngakna chatpiyu tungi yumbi semlakadoriba mahisang asida takpi tambibagi oza lobada phawa senja thumja tawrakpa haibasi achumba thawong nate aranba sumthoknanaba thabak asida miyamna saugat pinanabasu lalawlup asina apel tawrakle malemgi mafam ayambada haksanggi arumba amasung anoiba henbana punsi mahinga mari leinaba leina ohelakpui wafam mayek sengna khangle adumoinamak ka hena noiba amasung haksanggi arumba henbana angang oiba ngamande haiba hana khangnaramda wafam ama expert singna phongdorakli Freeze Team Mayor Party City da Chief IBF Consultant oina laiba Dr. Ila Gupta na phongdokhibagi matung ina haksanggi arumba helabadi punsi mahinga mari leinaba tongan tongan ba leina kaya oihelakpagi mathakta hormone gi khal kahelakpa maramna reproductive health ta akaiba thohalai haksanggi arumbaga reproductive health ka yamna anakpa mari leinai haibasi tongan tongan ba study singdagi mayek sengna khangba ngamle yum palaba nupa nupi singna angang oihanba haibasi hormone gi khalga yamna naknaba mari leinai haksangda fat ki saruk ka hena yaurabadi hormone gi khalda akaiba thoglai nupi singi haksangda fat tissue ka hena yaurabadi estrogen amasung insulin gi khal kairakpa maramna polycystic ovary syndrome oihalakpa yai asigumba makhal gi nupi singda IVF ki mateng loraga angang oihanaba honabada khudong sadaba kya marum mayoknai haksanggi arumba henba amasung ka hena noiba nupi singi uterus ki lining da inflammation tholokpa maramna miron bangamde nupagi oina su ka hena noirabadi reproductive health ta akaiba thohalai haire masigi maroiba maramdi sperm gi quality da amang ata thoglai haksanggi arumba hanthanba tarabadi khudong zadaba sing asi kokhibaga loinana asoi engam yaudana angang ohenba ngami haina Dr. Ila Gupta na makhatana phongdokhi atopa wafam amana nupa amasung nupi animakta fatty liver disease na akaiba thohalakpagi matangdani Center for Liver GI Diseases and Transplantation ge senior consultant Dr. Sarop Singh na phongdokhibagi matung ina fatty liver leirabadi yum palaba nupa nupi singna angang ohenba ngamde makhal amatagi layong uthoraktaba maramna miyo ayamba fatty liver leire haiba masana khangjade nupi singda fatty liver leirabadi hormone gi khal kairakpa maramna mironba ngamde haina Lilavati Hospital Mumbai gi consultant gynecologist Dr. Rishikesh Painasu phongdokhi yu thaktaba miyo singsu fatty liver leiba thengnai thawong asibo non alcoholic fatty liver disease saina khangnai liver da fat ki saruk tungsinduna leibagi thawongbu fatty liver haina khangnai khudong sadaba si ko hanba ngamdrabadi angang ohenana bohanabada khudong sadaba kaya marum mayokna rai haile Kangpokpi district ki Daily village da tayar workshop ama mai thanan bohanaramba miyoi ahum
Kangpopu Pulisna Pagatkre. Churachandpur districta ngarang numidang waram Brazatarak Padamioi ama sire atopa amana fibam thina sokle. Official report amagi matung ina ngarang numidang waram mioi anina Bolian village manaktin sangna pi hek lingi da khangaudana Brazatarak khibani thaudo aduda laikidaba mioi asigi maming Gaukhan mung kawi Bengnuan village tagini soklaba mioi asina Phungza Lian kawi haire. Manipur lenga ki Mahut Department na thokiba notification amagi matung ina Chief Minister Nam Khemsan Singbo Siri Govindji Temple Board ki President Manipur Legislative Assembly ki Speaker T.A. Setabardabo Vice President oina khankhre. Ngarang numidang Bisnupur District ki manung sanba Moirang Lamkhai da Maira Paibi Singna Phakiba DAP Har Sing adu lengak tegi ayaba lawdaba authorized dealer amana lotna singlakpa oiramle har asibu lotna chinglakpada senariba mioi amadi Bihar da leba company gi mathakta conviction lawkhatlagani haina Sanjen Thongda leba Directorate of Agriculture gi office da pangthokpa pawhing from amada Agriculture Director na phongdorakre. Lan lefanana bugi matangda Iran na WAHONG kya United States da pukhalakre. Pakistan ki khutang da pukhalakpa na WAHONG singda Straits of Hormuz. Hangdokpa US na Iran ki jahaz singda thamliba athingba lathokpagi wafam yauri. Nakal ani ki marakta makhata na wari sanaba ngamdana leiringai ki cherakta Iran na anabo wafam asi pukhalakpani. Islamabad ta anirak suboina nakal ani wari sanana bathaurang taurambadagi aroiba pungphamda US President Donald Trump na US ke envoy Steve Witkoff amadi Jared Kushner bo Pakistan da satanaba khanghankibani. Iran gi uranium enrichment program lepkadabani haiba US ki demand ga mari leinana nakal ani ki marakta wari sanabagi wafam yanaba ngamkidabani. Adum oinamak Iran gi maikaidagi hauzik soknariba lan asi loisil hananabagi matangda maruoiba wafam ahum yawba proposal ama pukhalakhi. Haiba proposal sing adugi manungda Straits of Hormuz hangdokpa Iran gi jahaz singda thamliba athingba lawthokpa amasung nuclear program gi maramda wari sanaba matam khara yeithokpa yauri. Aam Adami Party AAP dagi resign tawkiba MP taret BJP da march tawbagi matangda Rajya Sabha gi chairman CT Radhakrishnan na ayaba pikre. Hauzik Rajya Sabha da BJP gi MP masing sama 130 sure. AAP gi Rajya Sabha da sumnagi MP ahum khaktamak ngaihore. BJP da yaukraba MP singi manungda Raghav Chadha, Sandeep Pathak amadi Ashok Mittal yauri. Constitution ki tarasuba schedule ki paragraph mari de yawba warol ki matung ina AAP ki MP singna BJP da march tawbagi thawong ado singnarakhi. Loinana MP sing ado anti defection law gi matung ina disqualify tawgadabani haina petition tawrakhi. Tarasuba schedule ki paragraph 2 gi matung ina political party amada house ki member amana party thadokpa tarabadi disqualify tawgadabani haiba yaure bane. Loisilakpada maroiba pau mohana. Manipur yauna North East ki laloba sing lising ani kumapan pawbada loisilagati hai. Maoist laksananaba siznaba khulai sing North East da pusinba hokre. Chief Minister ki wafam da JFD ki paukhum Chief Minister ki wakhalon lali census ki mange NRC tawgadabani haina Ratan Kumar phongdokre. Wayal Kati Pausegi Assistant Editor Robinson Wahangbam Yauna Paumi Tarani Toida Media Fellowship Kusinakre. Miyot Minegi Mayukta Mayragi Kongsat Satkre. Mahiroi Lupsingna Somorjita Sataraki Thawong Yaning Taba Fongdorakli. Mayangbam Somorjita Puki Bagi Thawong Lup Gyana Kandem Tongarakli Amarom the Indo Burma Sugnu Rochu Tinsin Kre. Manipur University KCPMC Progressive na matam kaktana ating batangkay. Angang ohen bangam dabi maroiba maram noiba masung lumbay hen batang ni hari. Basta taba dami oy amalay kitay.
Indiana lan lepnabagi matangda anaba wafam kya Amerikada pukhalakre. Amadi AAP ki MP yaukibadagi Rajya Sabhada BJP ki MP Chamtara hundoi sukre. Pizariba pausing asiga loinana evening newspaper update pizaba matang asida loisinjari makha tarakpada mata-matani wafam tarakpada. Matang-matang yuwafumda taminasi Manipuri to khaiba time zone thamba thangja suti oidrabanina working hour nauna sendok haningi haiba wafam sida taminasi Malem gaina leba khuding maki masagi time zone leijai India gi su Indian Standard Time haiduna lei haiba time zone ase Uttar Pradesh ki maruoiba city Allahabad tagi ho lobani haiba time zone ase British India oiringai matamdagi Haibadi lising ama jamapan sumna tarukta semkibani. Masigi mamangda British na Madras time zone ama Kolkata ki time zone ama Bombay na singbagi to khaiba time zone jatnarami. Manipur sumaning makha tambalaibak ama oirami kumja lising ama jamapan nifumapan ki October tara manga da India da tindringe ki mamangda di Manipur ki to khaiba time zone ama leirami. Haiba time zone asiga Indian Standard Time ga minute nipuga taruk khenei haibadi numit thokpugi matam India dagi Manipurna minute nipuga taruk ngan khalli haibani Manipur ge Allahabad ki arapasi aerial da kilometer lising ama chanikun mathoini Manipur ga khwari naknana leiba Myanmar gi Tamuga gi time zone asi pung ama chapsana khenei Burma gi Namphalong da pung manga tare hairagadi khongkap amata kanthoklaga leiba more dadi pung mari tare haigani leibak amagi pak chawba amasung numit thokpagi matam yamna khenabagi mawong yenglaga time zone semnei United States ki oinadi time zone taraga mathoi lei makhoi gi manung da kharadang pallagadi Eastern Standard Time EST, Central Standard Time CST, Mountain Standard Time MST, Pacific Standard Time PST, Alaska Standard Time AKST, Aleutian Standard Time IST X, Atlantic Standard Time AST, Chamorro Standard Time CSST no chingbani mataw asumna Russia gi oina su time zone taramathoi lei adubu China gi oina di time zone amakhak lei India gi su time zone amakhak lei time zone amakhak lei bana miyam marakta natraga laingakpada yamna nungai jaraga su karigumba matamda masina miyamda nungai tabasu pidaba nate Manipuri India gi mayol lamdagi numit thokpugi matam ase minute Nipuga taruktagi pung ama phawa ngangkhatna thoi Delhi da sahi noriba angang amana ayuki pung nipan tabada class yauna ba lakpada numit thokpada ngairi adubo Manipur dadi kalen thagi matamda ayuki pung nipan makhai adwaida numit thokpana maram oiraga angang amana ayuki pung nipan tabada school da laik tamba lakpada numit phana yamna wangna kakhatle haibadi Delhi gi mahairoi aduna school karakpagi matam asi hek yahobaga mamit mamai ta thokpa machin senglaba matung breakfast saraga adum chumdring lakpani habidi yamna ngalinge di school da yorai adubu Manipur gi oina di numit thokpa nganbanina yahoraga pung ani ahumgi matam asi angang aduda
कानाफम खंगहंदे लाइरिक पाबसु फरक ताबा सानबसु फरक ताबनिना पुंग अनिरोमगी मतम कानाफम खंगहंदे तसेंगनमकीदि मणिपुरदा नौरिबा अंगांगसिंग स्कूल काहनबसे अयुकी पुंग 8 तगी ओइहनगदबनि हाइना अखंग अहे क्याना मोट पीरी मतमसी ओइरगदि मतम काय हेना मांगदे गवर्नमेंट की एम्प्लॉई अमना अयुकी पुंग 10 दा ऑफिस कारे हाइना लौरसी महांग ऑफिस की थबक तौगी मतम असी पुंग 9 ओइगदबनि अदु ओइरगदि एम्प्लॉई अदुन ऑफिस आवर लोइबगी मतम असी नुमिदांग वायरमगी पुंग 3 ता ताई निंगथम थागी मतमदा ओइरगदि नुमिदांग वायरमगी पुंग 3 असिदि इम्फाल सिटी पुंग ताकपा तानफम ओइरे लंबीदा मी चटनद्रे फिबम असिना मरम ओइरगा लेंगा की एम्प्लॉई सिंग नुथिलगी पुंग 3 मखाई तारगदि ऑफिस तगी हनख्रे ngano office tagi hankiba sina thabak tawgi matam adu tensilli masi sangdok hange haiba taragadi ayuki pung 9 makhai dagi office ka pham thoi aikhoina Indian Standard Time lawrubana maram oiraduna aikhoina numi yungba matam da office ka ba aduga ahing nongyai da office hanbagi phibam da leire time zone manajaraga numi thokpa nongan bagi machet ki North East state singa India gi mayol lamga sathina khenai Delhi natraga South India ki mafam singda numidang waramgi pung 9 ase numit taboi tadaboi tawi lenga ki thaupuba sing amasung central government ke employee sing state pumna maka I pau phauna basi makhoi romdadi ahingi pung 12 thoi asi adum nganboi ningi city su ahing badau tawbanina mi su adum marang kaina ui दुकान सो हांगी गाड़ी सु चली अखोगी स्वाइददी भूत थोकबदौना पुंगसिक चिई असिगुम तानफम असिदा हौजिक एम्प्लॉई सिंग थांग नुमित असि सुटी ओइररोई हाइना मणिपुर लेंगाकना लाउथोखरे यामना नुंगाइतबा अमा हाइबा तारगदी असिगुम्बो ऑर्डर अमा चटना हनबसि मतम खरा पिफम थोकपनी मरमदि एम्प्लॉई सिंग अदुना हाना सिन्नबा थबकी थानाखिबा मतम लेरमगनी हौजिकी लेंगाकी ऑर्डर अदुना खुदक्तगी कादबा यादबगी फिबम अमा लेहनख्रे इंडिया गवर्नमेंट की ओइना कुमजा 1995 अदवाई फावबदी चेयोल अमदा नुमित 3 नि एम्प्लॉई सिंग ऑफिस काना रमी अदुगा सेकेंड सैटरडे नतना अतै थांगजा खुदिंगमगना हाफ हॉलिडे ओइरमी हाइरिबा थवंग असि स्कूल खुदिंगदसु लोइना चटनै अदुगी मतुंगदगिदी चेयोल अमदा नुमित 5 नि थबक सुबा अदुगा थांगजा अमसुंग नोमाइजिंगना सुटी ओइबा चटनरखी हाइरिबा थवंग असि लनाय सेक्टर सिंगददी कया मतौ तमनरखिदे मणिपुर की ओइनसु 1994 अदवाइदगी चेयोल अमदा नुमित 3 नि ऑफिस काबा अदुगा थांगजा नुमित सिंगना हाफ हॉलिडे ओइबगी चटनबी लेरम्मी कुमजा 1995 की मतुंगदगिदी थांगजा नोमाइजिंग सुटी ओइरखी मदुगी मतुंगदा अमुक थांगजा सुटी ओइदबा मतम यावरखी मतांग असिदा पंजनिंगबा वफमदी मणिपुर लेंगांगना महाकी एम्प्लॉई सिंग थांगजा नुमित सुटी ओइररोय हाइना लाउथोखरे अदुबो थांगजा सुटी ओइरिंगकी मतमदा लेरंबा वर्किंग आवर अदुदी सुटी थाद्रबा मतमदा अदुम चटनगदौरी मसिना मरम ओइरगा एम्प्लॉई सिंगदा नुंगाइतबा थोकहल्ली हौजिकती थांगजा सुटी ओइद्रबनिना वर्किंग आवर पुंग अममतंग ओरबसु टेंशन बगी तंगाई फदब लई मदु नत्रगा एम्प्लॉई सिंग तुमिना लेरकदबा मानदे हैबा वफमसी थमजरे पुमनमपु पुष्परानी लाइसुम नमगाना खुरुमजरे हौजिक ताबिक्रे
Numidang wenang dapong ba pause singi maruay ba pausing pusparani laisram dagi. Thorom latok tu na tahan sariba si 90.0 MHz wahong radio da santok sariba thorom paring singni. Hausik among lantok sari live phone in program adom na tabi ning baisay. Kanbidunal ngasigi lantok sariba thorom masi saruya biu. Thorom masida season sariba number 7005707808 call hang duna thamchire. No ngarangi aduga ngasigi nirmalagi thangjamda call phangbi kra basingna call lepiu call phangda basingda kudong saba piminasi. Tonga platform ni panda konjelo nila lantok piriba madi miyeng tabiriba puna mapo alen sapam ni kono na kurum sari. Ngasigi aham kola lakat sagi kanano yeminasi. Hello. Hello, good evening, sir. Good evening, taram nuksari mingli from Pakisi. Saya terbiasa tawan paugen keram bidegi bidiarani. Si taram nuksari taram saru ya birapa. Ming isek sa isinguna birabro kitang dingali. Unaja Trisha. Kari isay kan bigani? Sa matam sa film bisa yalabim amay tuya banatra. Adi oinam Swami Kumari kapleroy amu nangi maramgi kapleroy amu nangi maramgi sayhauda kai kraba Thamui se thêm lagi nunggung nakal lagi aigi thamoy manglani khanna le lagi pun si taw ta ja kisa seju matema sanglap adum sakre tabi ning busing hapiu sa Aigi kakada yang tadai sehlenda tiket tauri duga sendan terandai bomta tawan atopam dagi sana tomba tawan hanga bokta gi kupi aduga tawan kono de bigen ngaramam de boy thank you mola mapati kaino dagi bungo hai ba meo singsiga aduga wahoi do tabiri ba taman tv yang bi ba unan makat tamin da jage sa tagachari isai ko dol tamchagi taminasi Say how the kai khaba thamoi se them lage nungom na kal lage aige thamoi manglani khanna le lage punsi kapla roi amu nangi maram Jabi momota no kandi natau duda nung siki ingkhalak pa oi bagi ingauta ngau jabi momota no kandi natau duda nung siki ingkhalak pa oi bagi mau thang thaki mau khum lakhi aigi nong se babu lamjing bikhi nang kapla roi amu nangi marang gi kapla roi amu nangi marang Ram khi lấy khong somba
mapu yam lam khi mai thong yam bi lai ram oi ram khi lai khong som ba mapu yam lam khi nung si ba bo sana pot kum khan bi oi ram khi mirai ba haura khi ai ge nung si ba bo ai ge nung si ba mirai ba haura khi kapla roi amo nangi maram gi kapla roi amo nangi maram gi sai hauda kai khaba thamoi se thim lage nungum na kal lage ai ge thamoi manglani khanna le lage pungsi kapla roi amo Tagachari taram saruya biri bapana mapu lapsa talengsin birakpasing mingkar patok sage Thaibi manamai rapam tagachari taram saruya birapa solen yamna fajai sayam fajai hai mane ai fajai hai jala ninganya nungsitom biwai kom ranabi wan kem tagachari taram saruya birapa deba lapsa se ko jong jong eduna gyamem tadre soibam debi Sobita Devi Tagachari Devadas Tagachari Taram Saruya Birapa Elangbam Robita Tagachari Pawung Zain Tukumar Ningtogzam Toiba Tagachari Taram Saruya Birapa Ranabir Wangkem Tagachari Facebook Live Television Bising Hawizam Priya Laishram Taking Tagachari Taram Saruya Birapa Taram Masigi Makatarakpa Matangi Kolar Lakuchage Kananu Yeminasi Hello Hello Saole Ming Lefam Takpiu Lang may titari now be away Yam nungay zay nga sige lantok sa riba live phone in program taram saruya birapa sa ising una birabo kari mathenga sabi krage madam Oh sakche sadi sadri nga thongi chan pana Hi mathela haw bani ne ko Hoi kari sai khan bi gani ngai ko na sep lang ni ne pa di sin wi hari khong le taw have do ta ja ge sabi ning baju khara hap charake happy yoima khonghangdagi iche angoubi adodagi langmethe maning lakai chingyadagi namarapam ibomcha chagon semki supachanbi inaw nupi mema khunaudagi da sumti mayai lelakdagi sundari maibam khara samjala si mayam hairagum si mayam punna dum samjala haibi oi lai sat lai riba WAHONG radio tari bapuna magatami najarage Pani ma yam nungai zai imana khanbirak paisai kudo tamjarake ma punna muktami nasi hoi thagatai Ramam Jamuna Madi Bijayanta Kumar Sharma kudo tamjari taminasi Utung na tung tung
이마긴바 둥게 공에 뚱뚱 달로 Magi miyamna yamna pamna tanagi ba isay makakni hay tare lapsat tale bidi basing mingkar patok sage ima bimala konsam thagachari sundari maibam ningthausam thoiba thagachari taram sarya birappa Ranabir Wangkem Bimol Chanu Thagachari Gunesori Rajkumari Budipati Hidam Ima Kunsesori Ima si Udava Kuireda Pamung Zen Tukuma Thagachari Ima Bimola Konsam Elangmam Robita Thank you Sobita Devi Ranabir Rina Hidam Thagachari Taram Sarya Birapa Facebook Live Ta Anjali Singtam Sarulen Piju Suzagi Saksu Thongjage Haibe isay do sa piro ko mutang salakani kayong kaluno Pia mangang tagatsari taram sarya birapa laisam taking Thank you taram sarya birapa isay Anita Rajkumari tagatsari taram sarya birapa haubizam priya tagatsari Lantok sari ba taram masigi makatarak pamatangi caller amula ko tsarake Hello Hello Taram noksari mingle from takpiu Pugtop tagya menaw Abenaw yam nungay say lantok sari ba taram masida sarya birapa Abenaw kari honabiri hojikti sahi kya subire Chahi tratuk suri adum like tamdari Okay yam pai Ima ipana khwaidagi pambasi masaw ibasingna matik sarak baduni maramaduna isalsu matik sana ba kanna honabatay kanna honaba matamda tabak khara wagani haibadi awabadi adumak thengnagani madu awabadu khoi mayok na batay natraisan ko Sai sing unabira boysan Nesa kari maten sabirage Soibum iron bacay Hai matam sigi nong tili nong suri bro jik si boysal Lep kresa Oh no Soibum iron basar tumman nungay doon in nong kau Kari say kan bi yu
hingan film gi nang nami gi oi ki bata taw bakhan sai ta taja gi sir isai si sai sakpa Swami Kumar na sakpa sulai Vidyarani na sakpa sulai tabi ningi se karam boi bitoi no Swami Kumar sakpa ta taja gi isai se far di mati am tang sakpiu ai ahan ma hong mari am pa kan le sir matang noi sai ahan ma se mai jing jing bra tabi ning sing hapiu ꯑꯩꯒꯤ ꯕꯕꯥ ꯄ꯭ꯔꯦꯝꯖꯤꯠꯀ ꯃꯃꯥ ꯁꯟꯙ꯭ꯌꯥꯅꯤꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯔ ꯍꯣꯏꯁꯨ ꯑꯗꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯒ ꯗꯗꯥ ꯄ꯭ꯔꯦꯝꯁꯟꯅꯦ ꯑꯗꯨꯒ ꯏꯅꯝ ꯂꯤꯟꯊꯣꯏꯅꯦ ꯑꯩꯈꯣꯏ ꯇꯥꯖꯔꯒꯦ ꯑꯗꯨꯝ ꯄꯨꯟꯅ ꯊꯥꯒꯠꯆꯔꯤ ꯆꯜ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯤꯔꯧ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯁꯤ Swami Kumarꯅ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯔꯦꯡꯕ ꯇꯤꯡꯕꯥꯏꯖꯝ Swami Kumar ꯁꯩꯔꯥꯡꯕ R.K. Birendrajit ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯅꯪꯗꯤ ꯑꯩꯕు ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯁꯤꯗ ꯂꯩꯇ꯭ꯔꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯩꯒꯤ ꯏꯃꯤꯠꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇ꯭ꯔꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯩꯒꯤ ꯏꯃꯤꯠꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯂꯥꯟꯁꯨ ꯇꯥꯏꯕꯪꯁꯨ ꯅꯪꯇ ꯃꯉꯥꯏꯔꯦ ꯑꯣꯏꯔꯦ ꯑꯉꯥꯎꯕ ꯅꯨꯡꯁꯤꯅꯀꯥꯗ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯨ
ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯣꯅꯥꯂꯤ ꯑꯣ ꯏꯕꯌꯥꯏ ꯑꯊꯣꯛꯄꯝ ꯅꯤꯅꯦꯔꯨꯅꯤ ꯀꯣꯏꯖꯝ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯂꯂꯤꯇꯥ ꯌꯦꯡꯈꯣꯝ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯈꯣꯏꯔꯣꯝ ꯅꯅꯥꯎꯕꯤ ꯌꯥꯝꯅ ꯐꯖꯩ ꯏꯁꯩ ꯅꯥꯏꯅ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯃꯤꯂꯥ ꯊꯥꯡꯖꯝ ꯂꯥꯏꯁ꯭ꯔꯝ ꯇꯀꯤꯡ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯅꯤꯇꯥ ꯔꯥꯖꯀꯨꯃꯥꯔ ꯅꯅꯥꯎ ꯁꯨꯖꯥꯇꯥ ꯇꯈꯦꯜꯂꯝꯕꯝ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯑꯟꯖꯂꯤ ꯁꯤꯡꯊꯥꯝ ꯕꯤꯖꯣꯏ ꯇꯣꯡꯕ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯉꯁꯤꯒꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯣꯝꯅ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩ ꯃꯇꯝ ꯏꯁꯩ ꯐꯤꯂꯝ ꯏꯁꯩ ꯑꯦꯜꯕꯝꯒꯤ ꯏꯁꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯩꯁꯤꯡ ꯑꯗꯣꯝꯅ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩ ꯑꯗꯨꯃꯛ ꯈꯟꯕꯤꯕ ꯌꯥꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯦꯃꯟꯇ ꯕꯕꯤꯇꯥ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝ ꯍꯜꯂꯣ ꯍꯜꯂꯣ ꯄꯥꯎꯂꯦꯟ ꯑꯩ ꯀ꯭ꯋꯥꯁꯤꯐꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯁꯥꯗꯣꯛꯄꯝ ꯕꯤꯖꯌꯥ ꯂꯩꯃꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯆꯦ ꯑꯗꯣꯝꯗꯗꯤ ꯉꯁꯤꯗꯤ ꯏꯔꯥꯡ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯀꯣ ꯏꯔꯥꯡ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯅꯣꯡꯗꯤ ꯌꯥꯝ ꯇꯥꯏ ꯍꯧꯖꯤꯛ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯥꯔꯤꯌꯦ ꯅꯣꯡ ꯃꯔꯛꯇꯗꯤ ꯀꯔꯤ ꯏꯁꯩ ꯇꯥꯕꯤꯒꯅꯤ ꯅꯣꯡ ꯃꯔꯛꯇꯗꯤ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅꯅꯦ ꯄꯩꯁꯥꯒꯤ ꯏꯁꯩ ꯑꯣꯏꯅ ꯇꯥꯔꯒꯦ ꯇꯧꯕꯅꯤ ꯆꯨꯝꯃꯤꯁꯦ ꯄꯩꯁꯥꯅꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯋꯥꯔꯤꯕ ꯄꯨꯝꯅꯃꯛ ꯄꯩꯁꯥꯅ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯤꯡꯕꯗ ꯄꯩꯁꯥꯅꯤ ꯃꯔु ꯑꯣꯏꯔꯤꯁꯦ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯆꯠꯂꯦ ꯊꯛꯑꯦ ꯇꯧꯔꯤꯕ एवरीथिंग ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯩꯁꯥꯅꯤ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯒꯤ ꯏꯁꯩ ꯈꯟꯖꯜꯂꯛꯄꯁꯤꯗꯤ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯛꯀꯦ ꯇꯧꯏꯗ ꯏꯁꯩꯁꯨ ꯈꯟꯗꯕ ꯂꯥꯏꯐꯁꯨ ꯌꯥꯎꯗꯕ ꯉꯁꯤꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯂꯩꯈꯤꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯀꯥꯎꯊꯣꯛꯑꯒ ꯊꯩꯗꯣꯛꯑꯒꯀꯣ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯨꯏ ꯑꯗꯣ ꯃꯌꯥꯝꯁꯦ ꯅꯥꯊꯩꯔꯝꯃꯒ ꯏꯁꯩꯁꯦ ꯑꯝꯇ ꯇꯥꯖꯒꯦ ꯏꯆꯦ ꯌꯥꯎꯒꯗꯧꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯣꯟꯂꯤ ꯏꯊꯟꯗ ꯂꯩꯕꯁꯤ ꯐꯠꯇꯦ ꯌꯥꯔꯤ ꯃꯈꯩ ꯃꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯩꯁా ꯃꯊꯣꯟ ꯄꯥꯏꯗꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯃꯝ ꯂꯩꯅꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯝ ꯂꯩꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯃꯥꯟꯅꯗꯕꯒꯤꯅꯤ ꯍꯦꯟꯅ ꯈꯟꯖꯜꯂꯕꯗꯤ ꯍꯦꯟꯅ ꯋꯥꯈꯤꯅꯤ ꯑꯗꯨꯕꯨ ꯁꯔꯨꯛꯄꯨꯗꯤ ꯃꯤꯌꯥꯝ ꯇꯤꯟꯅꯗꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯥꯕꯤꯅꯤꯡꯕꯁꯤꯡ ꯍꯥꯞꯄꯤꯌꯨ ꯑꯗꯣ ꯑꯩꯁꯤ ꯂꯥꯏꯚꯇꯗꯤ ꯌꯥꯎꯗꯦ ꯔꯦꯗꯤꯑꯣꯗꯗꯤ ꯑꯗꯨꯝ ꯇꯥꯖꯩꯀꯣ ꯑꯗꯨ ꯐꯩ ꯑꯉꯥꯎꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯗꯣ ꯑꯗꯨ ꯐꯤꯂꯝꯗꯨꯒꯤ ꯄꯩꯁꯥ 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 ꯑꯍꯟꯕ ꯐꯖꯩꯍꯦ ꯎꯔ 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 ꯎꯅꯤꯡꯉꯤ ꯄꯩꯗꯨꯅ ꯊꯝꯅꯤꯡꯉꯤ ꯍꯤꯃꯥꯂꯣꯏ ꯆꯤꯡꯖꯥꯎ ꯖꯣꯏ ꯇꯧꯔꯨꯁꯤ ꯍꯥꯏꯕ ꯏꯁꯩꯗꯨ ꯑꯝꯇ ꯇꯥꯖꯒꯦꯕ ꯏꯄ꯭ꯋꯥ ꯌꯥꯝ ꯃꯇꯦꯛ ꯑꯃꯁꯨ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯇꯥꯕꯤꯅꯤꯡꯕꯁꯤꯡ ꯍꯥꯞꯄꯤꯌꯨ ꯇꯥꯕꯤꯅꯤꯡꯕꯁꯦ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯔꯤꯕꯁꯤꯡꯅꯦ ꯏꯄ꯭ꯋꯥ ꯑꯣꯂꯦꯟꯅꯦ ꯑꯩ ꯏꯁꯥꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯤꯁꯤꯀꯥꯟꯇꯒ ꯑꯩꯈꯣꯏꯈꯩ ꯑꯗꯨꯝ ꯇꯥꯔꯁꯤ ꯊꯦꯡꯛ ꯌꯨ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯊꯝꯖꯔꯦ ꯑꯉꯥꯎꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯥꯎꯕꯣꯏ ꯍꯨꯏꯗ꯭ꯔꯣꯝꯅ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯇꯥꯃꯤꯟꯅꯁꯤ पैसा 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 अनबा फजै है उना 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 येंगे पै दुना थमनिंगे पामी 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 है हिमालय चिंगल joy taurushi chimkhat lamsi paisa gi firan sarga gi thong bu thilusi ai khoi gi sak bu taklusi yad ga thong hangu jama jamna japilang si paisa paisa
संसार सेमहनबा सरकार कायहनबा पैसा न पुम्नमक ngami कोइना चटलिबा मालेम पृथ्वीगुं ताइबंग मियोइबसु कोइना चटली चटपा मखै चटलुरगा हानगी मफमदा अदुमक ताइ लाग चटसी लैसा तिरुसी पैसा मफतु दिङ लैबनी पैसा मादी लाग चटसी लैसा तिरुसी पैसा मफतु दिङ लैबनी पैसा मादी पैसा अहनबा फजै है उना 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 येंगनिंगी पै पै दुना थमनिंगी पामी 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 है हाय 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 Pigla pigla ba uchidagi ol hanba ngamido nong samapi wangla wangla ba jingjaw bu su semdo pangamido shurung oina paisa gi makhol ta dang ta bada mong pham dai asiba hogalai paisa na ngami aran ba kaya achumba oina onan ba su ngami hey 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 laga chatsi lai sa tiru si paisa mapung kuding lai bani paisa madi laga chatsi lai sa tiru si paisa mapung kuding lai bani paisa madi paisa an ba phajai hai una 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 yeng ningi pai pai duna tham ningi pami 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 hai himalo chingdon joy taurusi chingkhat lamsi पैसा की फिरा स्वर्ग की थोंग बुथिलुसी आई कोई की साथ पुतागलुसी याद याद ग थोंग हांगू जाम जाम चपिलंग सिमसी पैसा 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 Thank you. Isay may ekseyon thok na sungkre. Paisa na ngamdaba tabak amata layte punamak ngami. Aduna ni ngasi sini nani khang dagay layri ba fibam se ay batare. Nay nadi nga hangay kaday sa lure sige say si taram drisina. Pramila thangsam tagachari tarom saruya birapa hemanta babita. Thank you tarom saruya birapa. Hanan tagachari ngasigi mayam pungningi warong tabi bra ngasigi pungningi warong gi topic adugi matik fajai hai batai hauji hauji iram da masida social media gi kuthang da natraga na miwa ngang na ba tonga na kari mangje ba piri lamda masida noma noma gi social lak ba noma gi soirak ba heli tonga ngang na ba maramaduna yari makai de koi aseng ba pau leiraba matung da Facebook ta upload tawbiu miwa ngang na bana miwa ibana si bana sin da si sa na si bana khongul da si haidana ahal laman sing na thambiram ba wafam hai tare mai yamna sengi maramaduna kai haini akoi masen kaina ba ya roi da ba koi masen gi marakta oji hoji achauba issue ma koi hoji Facebook ta amana ngang ba amana hunaba amana ngang ba amana hunaba leitum hunarabadi watte haibagi matagum amaga hunaba leptri masi yari makaidi lepiu lepana khwaidagi tungda afaba oini maramaduna akoi kayaini nungsinana leise harabadi akoi asengba sumba pau khanga kanda miyamda yahonsi natrane mayam paun sent kuma tagachuri barje sori tangkel samam tagachuri taram saruya birapa ibhi atokpam susila okram thaunau sampakpi ranabir wangkem tagachuri taram saruya birapa thank you matangi caller mulako charake matangi caller sinamu miyam da kari mathel piseraga hol ke haibadu mu yengasi karam mut
haidi karam bai sai tarakanda miyam gi thamoi bung hak tang pangthan ba phabre yengsi Sawalen fajadro isai se writer ai hairage hello hello ming lefam takpiu good evening Sawale ni thawan dagi ma subita soibam ne yam nungai jai lantok sari bataro masira saruya birapa kari mathen sabirage sai singuna biraboi ma asije iron ba waina sare sakpudi sare iromba charubudi hakchang je pangtharak ba mali da ko iron ba khara hawe jikse hawai khire weather sigadi hawai gadi am chana bani akodi hawai na mahawri aduni himakari sai khanbi gani na boina sakpa chandramukhi sai do dam ta tanjage khoi si sundari nan ta khambiro na haye sundari maibam lo karamba sundari no sundari maibam du na te sonda khoi si amale la ko yago janate ma adum ta daga leiba adum ta ba su yairong leibani ma radio da dum ta ba tabin isai ta ugi ba khara tabin ugi dang hapsage hapiu ꯑꯩꯈꯣꯏꯒꯤ ꯑꯩꯕꯨꯡ ꯖꯌꯟꯇꯀꯨꯃꯥꯔ ꯏꯆꯦ ꯄꯦꯃꯂꯥ ꯀꯣꯟꯁꯝ ꯂꯂꯤꯇꯥ ꯌꯦꯡꯈꯣꯝ ꯕꯖꯦꯁꯣꯔꯤ ꯇꯈꯦꯜ ꯆꯪꯕꯝꯅꯦ ꯌꯥꯅꯕꯤ ꯋꯥꯡꯈꯦꯝ ꯁꯤ ꯀꯩꯅꯣꯝ ꯇꯥꯃꯤꯟꯅꯖꯔꯒꯦ Thank you isai ko do tamcherake mya punamuk taminasi Widrom na wayna sakli ba isai ni miyam na suya na fam na tanari ba isai makakni Chandramukhi 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 ಕದಾಯ್ದಗಿ ಲೌರೂಬನೋ ನಂಗಿ ಲೈನಾ ಸಿಂಗಿ ಮಚು ಶಿವು ಚಂದ್ರಮುಖಿ ಕದಾಯ್ದಗಿ ಲೌರೂಬನೋ ನಂಗಿ ಲೈನಾ ಸಿಂಗಿ ಮಚು ಶಿವು kana khanghanda locharakpa aigi thamoida sankraba machu karamna nangi laina singda churam liva chandramukhi kadaidagi laurubano ನಂಗಿ ಲೈನಾ ಸಿಂಗಿ ಮಚು ಶಿವು Janavi maga aroiba unakiva numita lilakiva magi furi machu tamna krabi janavi maga aroiba unakiva numita lilakiva magi furi machu Thamoy sinthungna sanglamba machu Thamoy sinthungna sanglamba machu Karamna nangi laina singda churam liva Chandramukhi kadaidagi laurubano Nangi laina singi machu shibu
ningamda maicha helhanaba magi wari ningsing naba nangda imang sida satpara ningamda maicha helhanaba ahingda sinthaba magi pirangla ahingda sinthaba magi pirangla pakliba nangi laina singda ayu khudin chandramukhi kadaidagi laurubano nangi laina singi machu shibu kana khanghanda locharakpa aigi thamoida sankraba machu karamna nangi laina sinda churam liva Tagachari taram sarya biriba padamapu makatarakpa matangi color amula kutsarake isai je Chandramukhi harakpada mayam jikoba ho na khugi basina Mangal Guru Mayum Ranabir Wangkem Sayid Tagachari Yungkai Bam Helen Gunesuri Raskumari ibe athokpam Naurem ibem hal Tagachari ibe ama Guru Mayum Tagachari taram sarya birappa thank you Facebook live telebiri basing Naina Pramila Thangjam thank you taram sarya birappa Tagachari social media da adom na ngangaduriba wa sina leipak iramdam masida akaiba oirakadaba oirabadi madu yari makai ngangoidabani maram aduna ai media paire ai social media Facebook paire haidana aina ining ba wahi aina haining ba wahi sing adumak iduna laklabadi adumak khudong tiningai oi maram aduna adom na ngangthorakaduriba sin wahi asi natragana video namgaduriba sigi wahi asina lamdam anatragana communal oirakba yaba film oiragadi madu tauroidabani maram aduna yari makai Facebook paibiri basingnasu adomna text natragana adomna namiba video adu yari makai share tawdringaida munna khanthabiyo haidana haijari maka tarakpada mathangi caller mula kucharake hello taram noksari mingle fam takpiu phone tawjarai bai roktagi layaune sa yam nongai jai malan toksari batoro masida saru ha birappa makari mathen sabirage sai singuna birabo iron bachaga isa ima hojik se hairok lomda nong chubi bro suida kari sai khanbi gani bema ki lamhen bapa khang kanana wi nung siba to taja jasa ima sahi kya subirage sahi yang khai ga mari sure hai isai sidia isai khan gana khan badi amane bako adu dai khangai hai ba de isin de tholak ko ma hai gra sisu yai ho lamhen bapa khangu kanan hui nung siba thamoi hubi sai ni mai bo thamoi hubi lei sao nang hui nung siba habiroi matabi ning sing ibok pi molini ilau nupi mabem ibok pi latini ike sumila ibo ilau ni padjibal tamu manglem asi singi taja ragel ko wahong chenen tabiri bapuna mokso romance ni karida hangurani isai mayek sidi tarbo matamda inkalakpa punsigi matam nadu ningsing lai hai tare budipati hidam tagachari surjit loitongbam tagachari yamba handy laishram lai mayum tagachari lai zayumnam tagachari imabi mola konsam lik lai Vicente ningombam amuzau kabam yamba tagachari amita ning thaujam tagachari robita lapolapa mise romita sanasam sorokaibam ibemsa ning thaujam ina kunbi naurem sana tombi thank you tarong sarya birapa permo laishram ima
Yungkaibam Helen Asalata Sarumbam Tagachari Toram Saruya Birappa Butipati Hidam Tagachari Toram Saruya Birappa. Thank you. Langlintona Sem Tagachari Toram Saruya Birappa. Naina Yamba Samarendra Higurzam Tagachari Hemanta Babita Tagachari Rosni Koisa Misal Tagachari Toram Saruya Birappa. Thank you. Laishram Taking Tagachari Toram Saruya Birappa. Pramila Tangjam Yam Pazaba Wapamni Tapire. Yam thank you very much Tagachari Hanana. Asumba Oiramdre Adumak I lady Adumak Police lady Haibatare Asumba Oirame Sidakwina Yamna Adu Adana Haina than a Koimasen Sinaru of Kongtang di Tangumsi Yarimakai Toksi Tonga Santokba Wahi Hairam the Kantava Matautare Matamiore Leibak si Irang Hori May Sali Haibatare Maramaduna Asumana Kanano Aramana Kanano Adumak Gavamengi Maiki de Gedumak Police sing na Dumak Tengnazani Akoy na Maduda Mana Aduni Adani Hainabagi Matautade Maramaduna Haitare Ingne signal lay na ba Yung kaibam Helen Tagachari Taram Saruya Birappa Matangi caller Lokatsarake Kananong Muyang Minasi Hello Hello. Masa taram nok seriosa. Ming lefam tapiu. Sawala guli bine. Lai suranjay konsam. Yam nong haisay. Lantok seri bataram masir saruya birappa. Masa kailan mo ibidoy no? Suranjay konsam koro maka. Masa sa ising una birabo. Sa ising una diri sa. Masa hoigi maya dan hogi nong subi bro hogi sibo. Nong musita hange. Langa potha boina isai saksaram dagi isai mata thoga haitare kari isai khanbi gani je ha hotian star ya sage to best friend ye bobinga nge suga sakpa masai thaina mamange da to isai je matem dang sakpiu sawle se ngangaro kida ma thai thaina mamange da Nungsi narami padari ni tapi ni musim api wajah. Lalu terlalu banyak orang tamu lagi sahaja lagi map. Thank you. Laca orang mana bapa? Ada loh ini usual mulai pandai ke dia cangan ni. Takat seri wajah. Dalam seri abirapa kedol tamceri ke taminasi. Kedol tamceri Bobin namadi arke nande surya ni pun nasali baisai ni isai sigi sereng ba sanato ning nong thomba amadi serang ba sori senjam nung shinarame thamoy nungda chaknarame mapkon thongka nupido nupa manjara so nupa dunade Sate nungsi. Hey! Nangi se ingon sa tabay wani ni ha. Natida. Nangi se ingon sa tabay wani ni ha. Ngai koda. Nangi isa yun din taning de cho. Taning na tao, taning na tu. Oh yare, tudi yauregi ba? Oh yare, yauro ba? Chan lagi. Chalo na. Kamaroy dro. Kamaroy. Asing mayro. Hagiro. Hai cái chém ráng màn biên à và tôi nuông mà ta ngầm giá kỳ thế. Na bukki hangoy man ba nang du nak ta phan phan chong vi ren nu. Ta hai cái kia kia gồm biên nak tôi nuông mà ta chong giá kỳ thế. Khai da tu nan nan đâu ba wa khan da hap na do lan sharu nu ibung no. Sagat chagi ba ashage manglan se nangi da magta natiye sakti bi. Na kui ni nang ngang ngari to kui di loi na pap ta ge. Is khang khe da. Is yang khang le bai ngom ni. Khang đi.
가만 자우자바니다 샨비드 샤나고 마뚱다 고인가 이나바니라 마뚱다 고인가 이나바니라 It's you, you're the one who I'm waiting for. From the chance to show my love. Oh baby, come on here. I'm ready, kick inside. Oh man, that is so. 마사지가 미 Pagi khoi puja bawa napa de toy na ngang biranu Jika hai de chembrang man bi na pada no wata ngang jaki de. Napu ki hangoi man banang bu ina ka phan phan chong biranu Uda hai de ke ge bung bi nak ta nong ta chong jaki de. Khai de tu na nan do ba wa khanda bhap na dolan charunu ibungo Sakaleva Aisha ke dalan se tangi damak natiye sakhibe. Nakwini na ngang rito, oi de loi na phap ta ju ye. Nakwini na ngang rito, oi de loi na phap ta ju ye. 다같이 더럼 서리아 비라퍼 스윙 더럼 마시 로실라빠기 마탐데 도막 역슬레 더럼 마시 로신드링이 망고이나 이마군지 소리 대비 다같이 수짓 다같이 더럼 서리아 비라퍼 이뱀산 닝타우섬 다같이 비센티 닝엄밤 모나리 오 로미타 사나사미색 군자비아리 라이ශ්람 강오 마니푸르 아살라타 서룽밤 다같이 더럼 서리아 비라퍼 Yamba Muzaukabam Romita Sanasam Pawung Zen Tukuma Naurem Sana Tombi Yung Kaibam Helen Tagachari Taram Sarya Birapa Facebook Live Tal Levi Busing Rosni Koizam Naina Irembam Bimol Sanu Tagachari Taram Sarya Birapa Aribam Radha Piari Tagachari Taram Sarya Birapa Mayam sound se tabada problem oibra sound se tabada nungai taba oiragadi live chat tong tang habirak naba ningsing sari Ngasigi lantok sari ba thoram asigi aroi ba caller lakutsage lengak pa tagachari taram sawiya birapa thank you hello minglei phone tak pisi on to very very to long ta dagi hindi dasham thank you taram sawiya birapa yaba nong subi bro sibo jiki de hangi chudri sai ba rang aling ne churum hak ta ngai re mo horak to ba lak ma den mam mo sound okay na tapi re aduga radio tabi ri bising na radio da tabada sounds kitang nungai taba oirgadi aduma call to biro natragana message amtang thabira na banik singjari kari sai kan bigani aba aroi ba caller soi bire koi hogi ba ni da thoki ba koi irang na maram moraga yung koi thadok tuna ni game na le ba isi chanmu mapang ing na sakhi ba sai roi titu kong le ha na se u sai ta jage koi tabining ba koi live chat ta talk traga jo ai marup tawang kitni kai dagi isi kumban ma hapsage aduga live chat ta yoi ba alaman mo pang session me puna muka tamin nazarage thank you yamba yamba kan birak bai sai ko dol tam charake me puna mu taminasi Sero Napat Tangje Kunthangnaribasingda Khanghodana Yanakhiba agreement ama thugairaga Maitai singda landaba horki Miyoi kayagi punchi mangki Madu khaktanati yum kai lanthum kaya mang taki Hadugo Lanjena duna leriba kakshin kunauri lubkyamda leriba isa singa sina Ngasi Makhoigi machindagi asumna tengthaduna shakli
चरुनते तू खोलले वाकलान बाऊ चेलले चरुनते तू खोलले वाकलान बाऊ चेलले हौरो मेकअप थोक्लो नोंसारे हौरो मेकअप थोक्लो नोंसारे निगाइरना तुमकुल तालनु निगाइरना तुमकुल तालनु चरुनते तू खोलले खोलले मेकअप मेरा खोलना निलगे मैतै चनुगी जत तेम सिंह रागले मेकअप मेरा खोलना निलगे मैतै चनुगी जत तेम सिंह रागले Ngasidi sahing chab singi mihat pung oire ngasidi sahing chab singi nigairana tungkul talanu nigairana tungkul चरुनते तू खोलले खोलले bakang lay pasri laklo may tay nong sare ning tam la haura silay koy na sing na bayade taglasi maghalasi yek na bakang lay pasri laklo may tay nong sare ningay dana
Quatalawa Shelakle Jaroi na ditu Khonglakle Quatalawa Shelakle Hauro mi kapoko Nosare Hauro mi kapoko Nosare Ningai dana tungkhul talemu Ningai dana tungkhul talemu Jaroi na ditu Khonglakle 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 Hosik maya punna isay tamin nakre taramasi loisan bagi matam yausalakpa daga isay makudol tamchage maya punna magtamin nasi isay si lagi draba marup surena sakpiram ba isay ni matam sangna saklu draba ina aitare isay maya kudol tamchari tamin nasi isay si taraga tring lau powering si Lotuna thamladara tuminna asum leidadara thamoy da faura liba nung siba kalluba da chamam nei Lotuna thamladara tuminna asum leidadara thamoy da faura liba nung siba kalluba da chamam nei uka sama fazabi faudi nang mugnum siba nangi minok se angapani fonga shira nang bunum si Lotuna thamladara tuminna asum leiradara thamoy da faura liba nung siba kalluba da chamam nei manglan amag thamoy masu manglan sidasu nang nalak na bidi mangling manglan amag thamoy masu manglan sidasu nang nalak na bidi mai thong masu oi na ni kanmada harau zari thamoy masu momonop tu na khang zari Kang biyo amugdadi ay gitamoy nang na ay gitamoy nang na Lotu na thamladara tuminna asuk leidadara thamoy da faura liba nung siba kalluba da chamam nei
ꯅꯣꯡꯗꯝꯕ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯁꯦꯝꯕꯤꯌꯨ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗꯣ ꯅꯣꯡꯗꯝꯕ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯁꯦꯝꯕꯤꯌꯨ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗꯣ ꯆꯥꯅꯕꯤꯅ ꯐꯝꯅ ꯇꯝꯕꯤꯌꯨ ꯅꯍꯥꯛꯅ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯆꯥꯅꯕꯤꯅ ꯐꯝꯅ ꯇꯝꯕꯤꯌꯨ ꯃꯍꯥꯛꯅ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯊꯧꯅꯥꯁꯨ ꯂꯩꯇꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯂꯣꯠꯇꯨꯅ ꯊꯝꯂꯗꯔꯥ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯗꯔꯥ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ ꯎꯈ꯭ꯔꯦ ꯁꯥꯃ ꯐꯖꯕꯤ ꯐꯥꯎꯗ꯭ꯔꯤ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯤꯅꯣꯛꯁꯦ ꯑꯉꯛꯄꯅꯤ ꯐꯣꯡꯂꯁꯤꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯂꯣꯠꯇꯨꯅ ꯊꯝꯂꯗꯔꯥ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯗꯔꯥ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ Thank you. Thakachari maya punamapu hanana Tharomasigi maka tarakpada yam nungai lerami ni sai hai hai thamoi sikai ningam damanai kai hai noi gyan tadre adui matang do yoksala dei khangdei swai dei na ti aduni Thank you ngasigi tonga tonga ba platform singda khonjel oina tabiri ba mi tabiri ba punamapu thakachari Lantuk sariba thoram masigi maka tarakpa 90.0 wahong radio gi lemoriba thoram paring sing samlamna nising jage aten ba break amagi matungda tawa fangbigani inspector tayai anjan batangka pung mapan makai entertainment program pung taramathoi sumang kumai sumang lila tawa fangbigani pung taranithoi da sai sakpa amagi consent da tawa fangbigani pung ama fawagi manungda hausagani inspector tayai anau batangka Masining asi sa tajarakadaba lemauriba thoram paring sing. Nasigi lantuk sa diba thoram masida comment pahudaba satta pahudaba yauraga sumaya puna manang hapigani. Hausaki wena di miku kredang mayam dagi laptok sa di puna mapumukana olen sapam na kurum sa di. Media Computer and Electronics, recognized by ACVT Government of Manipur, Uripok Torang Mamlekai, near Flyover Bridge. Media Computer and Electronics ta Mahuk Shagumna, computer ki classes sing Hausergani. Course sing the Office Automation CCC 2 months, Spoken English 2 months, Tele with Accounting 2 months, Certificate course on Computer Application CCCA 6 months.